Masagi Meecham Miyam ngakpa ngamdraba leingak kadai da chatkre. Meecham Mashel Hatnaro haina thadoklabra haina UNLF ki hanagi chairman Ningthemcha Sanayaima hanglakli. Wafam asi Peace Committee Kanglaipagda Kangpokpi District ki Makhan Khulda hangba relief camp ta mateng pangba chatpada Peace Committee Kanglaipak ki advisor soiriba Ningthemcha Sanayaima na phongdokhibani. Peace Committee Kanglaipak ki President Khumukjam Rajesh yauna chatkiba tengbang polam khusinaba aduda relief camp ta leiriba IDP singda mattress blanket amadi achata ki polam sing khusinaki. Thawramaduga mari lainana Makhan Khulgi luchingba singna hai Lailon Baifei Kuki Khuldagi Naga Meecham Taruk Pharaga Hatkibadagi Konsa Khul yauna Tongan ba Khulgi nupi amadi angang chamaga yangkhainipan rom yumda hanba yadabadagi relief camp ta leiri. Relief camp ta leiriba sing asigi manungda mahiroi humputara rom yauri. Relief camp ta leiriba IDP singi oina laingangna cheng bed kun khak pirak panatana kadigumba mateng amata piraktri. Chingamadi tamgi miyamna mateng panglakpadagi relief camp asi mai pagna chalaiba ngambani haina paudam lamki. Tampaktagi organization ma'am lae kasai koi haibagumna akoi sinno mitei singne naga ne kana ne loi lae lak pasing se akoi na sum point namak ta thamjai moi ma'am da please noi gi sida lak pase sum mingi ngakta akoi mi mang da ut yengba nungai nang nakta lak ko oiramoi oisu oihenganu se matungda kamaina cooperate torga coordinate torga thabak tawsige haibe romda adugi wakhalon da thamse haibisi akoi gi request amani moi gi makpangan kallibasi karina no kamai tawbino haibise akoi phajana study tawraga moina laaga ing akoi na peace loving community sibu yamna irang thoning ba tawriba myam si moi karigi no haibise akoi mtang study tawraga moi gi mapangan sonthan basi first step ama akoi logdaba yadre haibise akoi gi adugumba thajaba lebigi adugi akoi si adudi UNC gi amadi top gi directive yeng lawri har akoi si ngasagi economic blockade economic embargo si horabne Tengbang potlam khusinaba duga mari lainana Ningthemcha Sanayaima na hai Laingak ama leirabadi laingak adugi makhada leiriba Meecham miyamgi punsi ngakpham thokpani. Hauzik Manipurda leiriba laingak asidi masagi Meecham miyam ngakpa ngamdre. Laingak asina aikhoi Meecham miyam asi ngakpidrabanina aikhoi pumnamak isa ngakthokjanaba lalong tamdaba yadre. Ngasi Peace Committee Kanglaipagda tengbang potlam khusinariba asi chumna awaba tabada mateng pangba nate tawfam thokpadi khana angamba pibani haina mahangna phongdokhi. Thoramadu Ningthemcha Sanayaima na makhatana hai aikhoi na ngasi hingliba si isorda thajaba amaga loinana hinglibani. Isorgi paujal singado mapung phana puduna chatminarabadi aikhoi masalgi marakta nungsi chanaba hengalakani. Adubu lamdamasidi madugi ona tainabada Christian halakle. Lamdamasigi asengba lammapuna kanano aduga tangzaduna leiriba singna kanano haibasi mayek sengna khangdokpagi tangai fadaba leire. Ngasi lamdamasida tangzaduna hingliba singna aikhoigi ithakta landarakliba sida lamdamasigi yelho furup singna amatoina punsinduna thengnaminaba honaminabagi matam thengmalabani. Nakalamaromda laingak amagi mathaudang asi laingak aduna koliba jurisdiction aduda leiriba miyamgi punsi amadi lanthum ngak senbani. Adubu lamdamasida laingakna miyamgi punsi amasung lanthum ngak senba ngamdriba si laibak thibani. Maramaduna lamdamasigi yelhomi singna atopa purup singdagi landarubagi wafam lapna thamkraga aikhoi isana isang ngakthokjaba ngamnabagi damak sem sabagi tangai fadaba du ngasi dilakle laingak na ngasi tawriba matawasi lamdamasida angamba Hatnaro haina thadok oirabadi masidagi henna laibak thiba ama amuk leitre haina sumang makhatana phongdokhi. Government amagi laingak amagi responsibility ase magi lengak tra ko lebo padom jurisdiction manung geleba magi praja mayam ki kunsi amade property ngak sen mani have se mayam khangara wa phane ado ko le pakshi de Manipur state sidadi madu gi responsibility se later bom tok se cheyo hum he masi unfortunate oi very unfortunate adore makhata se thore question se lengak na thoran se low doesn't let you see man amba Hatnaro Hairibra adu pyong oregadi yam live active pyong haita aduna ngasi minimum oye pyong says that koi
minimum self defense ki shan sha wa phok chero gi torang mo di packet pa se tam mai fade have se that man tam ato boda salaga koi mo koi bo halun have na ta wada ai koi da landar ba koi hat koi la ko sing de koi sha wa phok chero gi adom ba torang mo de koi lo no packet mo sia ma maru oi so tai have se man tam de